अहानबदा मरुओइबा पाउ हौखिबा अहिंग नोंयाइदगे लेप्तना चुरकपा नोंगना मरम ओइदुना इम्फालगी अकुटपा मफमसिंग इसिंग थुमजिनख्रे Security force na tongan mafam anidage yamlaba khulai kaya phagat pangamkre Amade President Draupadi Murmu numit tarukni ki khongchatta Fiji, New Zealand amasung Timor Leste ki dhamak New Delhi thadokre Krumjari Mami TV News meeting tabiri ba khwai ponumakpo toksam sardana taram nokchari pau sandogna pizari Haukiba ahin nongyaidage leptana churakpa nongna maram oiduna Imphal gi akutpa mafam sing ising thumjinkhre Paugi likhun amada Imphal gi jaga singda leiba tongan ba lairak singda nonggi ising na thumjinkhiduna miyam gi chathok sasinda khudong chadaba mayoknari Amaromda Imphal More lambi gi saruk oiriba singzamaidagi kawa fawbada leiriba lambi gi nagyet ising na thumjinba hore Madugi Manu Kawadagina Naurem Lekai Fawagi Sarupumba ising Tumjin Kibana Miam the Chauna Kudong Chadaba Mayopnari Highway Asigi ising Tumjin Kiba Mafam Sing Ase Matam Kayagi Mamangdagi Nong Kara Hek Chubaga Asigum Pibam Ase Mayoknaduna Laklibani Leptana Churiba Nong Asina Imphal Fawduna Cheliba Maru Oiba Turel Ahum Imphal Turel Iril Turel Amade Nambul Turelgi Imai Kara Hengat Labaso Kodong Tiningai Oiba Changde Yaudri Haire Nara ngahing leptana taba nongna kawatu singjamai taba main road ki lambi ke nagye singna thumjin khre maram machina leptana muk makhat nongji tarko targadi hena khudong thiba thorak tuna gari achongwa masa sing lan ba yadu ki phibam da leire aduna mari leina authority yengjen biyo haina orja section ke yadagi mot pine ragli Security force na chingna baching amasung tampakta tibahumba ki thabak chathabada tongan ba mafam anidage yamlaba khulai kaya phagat pangamkhre Kakching district ke manung chanalaiba chiral khunau hairi kokthong chingdage IH836 grenade ani carbine magazine ama para 2 mortar cell ama tear smoke cell taruk anti riot cartridge ama smoke grenade ani helmet ama detonator ahum 12 bore cartridge ama amade trash round mari phagat pangamle hairi Nakal Amaromda Thobal District ke Lairong Tel Pitra Lok Machagi Chingkhongdage Magazine yawba 9mm SMG ani 9mm pistol ani .32 pistol ama .303 rifle countrymed ani 2 bore single barrel gun ama IH836 hand grenade taruk MK3A2 grenade ahum tear smoke cell taruk kapayariba nongmai maru chamga kun humdoi tube launcher ama IH836 hand grenade detonator ani MK3A2 grenade detonator ani amadi baufeng haina mark tauba handset ama phagat pangamle haire President Draupadi Murmu numit tarukni ki khongchatta Fiji, New Zealand amasung Timor Leste ki dhamak New Delhi thadokre Official singi matung inna mahakna August 5 dagina 3 fawba Fiji da chatkani mahak ki khongchat asi Fiji ki President William Maivaleli Katoniverna Barton tawrakpada ki chatkibani Murmuna mahak ki khongchat asigi manungda Fiji ki Katoniver amasung Prime Minister Sitiveni Ravukaga hiram kayada wari sanagani mahakna Fijian Parliament ta wangang na bagi matam lepkhre aduga makhoi ki members singaso wari sanagani makhoi ki members singe marakta India dagi haukhiba kaya ama yauri haikhe Murmuna August 9 dagi 8 fawba New Zealand da chatkani masigi Island Nation asigi Governor General Cindy Kirona Barton tawrakpadagi chatkadabani haina official singna hairi Sahi 9 gi matungda masina India ki President amana New Zealand da chatpa ahanba oigani Bangladesh ta hojik oiriba phibamga mari lainana Prime Minister Narendra Modi na chair lauduna Cabinet Committee on Security ki mifam ama ngarang pangthokre
ꯃꯤꯐꯝ ꯑꯗꯨꯗ External Affairs Minister Dr. Jaishankar, Home Minister Amit Shah, Defense Minister Rajnath Singh, Finance Minister Nirmala Sitaraman yauna atai minister singsu yaukhi. Mifam aduda Bangladesh ki Prime Minister Sheikh Hasina na Prime Minister gi fam thadoktuna laibak asi thadoktuna chatkhiba amade Army gi General na athuba matamda marakki sarkar ama semlagani haina lauthokhiba adugi matangda su khanakhe. Panba yabade Bangladesh da thabaki kotaga mari lainana mahairoi singna nomaijing numita akanba khongchang sangsilaba matungda laibak aduda tangdu laita daba phibam laibadage Bangladesh amade India laingak ani gi marakta nongthakke amade train chatpada athingba thamkre. Manipur Police Control Room na thadorak pacharol amada Manipur giching amasung tamda makata na security force na thiba homba ki thabak chathakre haukiba pung kunmari asida National Highway 2 da lamdam sigi tangai fadana chana thakna ba amade pochai puselakpa gari chaniga kun yaurakhe haire makata na pochai puba gari chathok sasin tawwa yana na ba security force na kudong thiningai oiba mafam singda ngak senba ki thabak paikhat kre haire Manipur giching amasung tamda punna checkpoint chamaga sukna ane hangdoktuna achat awok sing check tawbada jingnaba miyoi nifuga mari fagatuna wahang pahang chathake haire Manipur Police na tongan ba mafam dage lalhaubani haiba miyoi ahum phare haire miyoi ani de Kakching district ke Kairak khongnang makhongdagi ne aina thinkraba proscribed outfit KYKL ge active cadre ne Faraba miyoi ani adude Alangbam Rajan Singh chahi nifuga taret amade Ningthaujam Ibomcha Singh chahi yankhaiga humdoi kawe makoi animak Kakching hianglam amade Sengmaijing area da government gi thabak tawba amade praja miyam da ki han khanghanduna senkhai thungkhai tawbada chenaba miyoi ni haire makoi dagi 4-wheeler vehicle ama amade mobile phone ama fagat pangam le haire amaromda United Revolutionary Front URF outfit ke underground cadre ama Taubal district ke Salongfam bazar dagi fare haire faraba miyoi adude Buddha maitai Elias Daimal chahi kuntraga nipan kawe mahaksu break farm school college government employee amade micham miyam da kihan khanghanduna paisa demand tawbada chenaba miyoi ni haire mangondagi magazine yawba pistol ama kapa yariba maru ahum demand letter 2-wheeler ama mobile phone ani amade sim card ahum phagat pangam le haire Manipur lengakta matam kuinadagi Jiribam Praja miyamna district asida district transport office DTO ama thambiduna mathau tauhanbiyo haiduna ngasi fawba haijaduna lakle masina maram oiraga haujik paliba BJP lengak asina Jiribam district yauna chahi asigi March ki tang 13 da Chief Minister gi Secretariat Office ta Manipur gi Chief Minister na virtual gi khuthang da Jiribam district yauna district transport office DTO hangdokhe Chief Minister na hangdok pikrabaso ngasi fawba District Transport Office DTO gi staff sing thambi davana ngasi fawba mathau tawdana lairiba asida Jiribam Praja miyamdi penadri hiramasigi matangda Jiribam gi divong khunau da laibe Y Ranjita Devi Kaubi nupi amana aikhoi gi paumida asumna hai District Transport Office DTO office thambi davana Jiribam miyamdi awaba ama oire Jiribam dagi Imphal chatuna gari gi che chang tana ba hotnabada makhat lambida chatpa yadabanina flight natroga helicopter da chatpa mathau tai adubu chatpa tarabasu nongmada loiba yaba nate masigi expenditure puthokpa ngamdabana hena awaba ama oire aduna athuba matamda Jiribam district asida DTO office thabak tawhanbiyo haina fongdokhe Ningsing bayai Jiribam da District Transport Office DTO thambidabana maram oiraga gari registration tawba license lawba renew tawba amade matam gi gari ki che sang sing lawna bhona bada Jiribam dagi Imphal chatpa mathau tarakpada chatnaba paisa amade lambi thongge achauba problem ama miyamna mayoknari Masina maram oiraga gari anauba lairakpasingde Assam gi registration number oina lauduna Assam da revenue kari Maramasina Jiribam gi CSO singna matam kuinadagi Jiribam district aseda district transport office DTO ama hangbiyo haiduna ngasi fawba laklebani matam kuinadagi DTO office ama hangbina bayana apai sarkar da hajarakpadagi chani bachani asigi maski tantra mathoida bisoinadi hangbikhre adubu thabak oinadi amatta chathabirakte maramasina akoigi Jiribam da leriba praja miyam asi adu kimatik wai
कोई मतम कुइनदगी लेजरप अखोइना तांजरप डिमांड असि फंगि हाइना हराउ जरुरगसु अखोइ थबक ओइना उपिरक्तबसे हजि पालिबा सरकार और गवर्नमेंट की मथक्ता अखोइ पेंजदे मरम असिना यारगदि अथुबा मतमदा डीटीओ ऑफिस असि मपुंग फाना चथबिनबा और थबक इंहांग तौबदा अखोइ दिदिबामदा लेबा प्रजा मयाम से खुदों सहनबियु ओजा वातुना लेरिंगै ओजा ट्रांसफर तौखिबा यानिंग दे हाइना कक्चिंग खुनौ कॉलेज की महैरोय सिंगना वाकत खोंजंग चंगसनख्रे ngarang college asida chathakiba wakat khongjang aduda mayang lambam bisal koba BA 3rd semester da tamliba mahairoi amana phongdorakpada college asigi hana oja watuna mahai ningthina tamba phangdabagi khudong chadaba mayokna duna laklibani asigumba tanja asimakta da college asigi zoology amasung economics subject ke oja ani Manipur laingangna atopa college amada transfer tokhthokiba ase maram chade transfer tokhthokiba oja ani ki transfer order kaktuna college asida amuk hanjin birakadabani amasung atopa department singi watuna lairiba oja sing laingangna college asida thabiraktuna mahai ningthina tamba phanghanbinaba sinbiyu haina so lainga ki pongning chingselakhe wakat khongjang aduda college asigi mahairoi singna transfer tokthokhiba yaningde transfer tokthokhiba oja college asida khudakta hanjin halau atopa department ki waliba oja sing thabira o haina kholau sing so laukhe kono college ki hane dagi oja wal ke leringai sarak asida mukan nong Manipur lengakna zoology amadi economics ki oja ani transfer topic ki ba si mairoi singna jajaningde amadi transfer toki ba oja ani si Manipur lengakna thubu matamda amuka hanna college asida thabirna ba singjari amadi waliba tongan ba department singi oja sing mari dinaba lengak singna authority singna thubu matamda college asida thabira kadabani duna menna ngasi mairoi apunba mahiroi apunba sing ngasi changsin jari konjang ngasi bu Manipur lengakna tabi dapat taragadi tongan ba makul makha kayagi dun kayam changsilagani haina khangan jari transfer tauba action hono college ki oja transfer tauba transfer tauki bo oja athuba matamda transfer tauki bo oja athuba matamda wali ba department singi oja wali ba department singi oja athuba matamda South Kaptanpur model ge icha konsam laikai da Congress party bo mara chedan naba mifam phangkre Safik Udin Laskarna mifam mapu oiduna pangthokiba mifam aduda maitai Congress luchingba Dr. Maimom Santi Kumarna atoiba mithum oike mifam da Dr. Santi Kumarna Lakhipur constituency dage housing na sonai da changlakliba mandal committee asigi miyoi singbu taramna okpa warol bk amasung Congress party bu mara chetna bagidamak pukning thaugatpa warol bk Mifam da H. Hari Kumar Singha Dr. Santi Kumar gi khuthang da Congress party da ming chankhe ke Hari Kumar lakliba panchayat election da mirep chongthokning badage miyam ga mari thamduna thodang kaya so paikhalakle haina masana mifam da fongdokhe mifam adu da tin kiba miyam na Congress party jindabad haiba kholau so laukhe UK na asylum pirak trifauba Sheikh Hasina India da laigadori haina paugi source sina haide Prime Minister from dagi resign taukraba Sheikh Hasina bu India da matam khara gi changjafam pikre mahaki sarkar na kai khibadagi UK government dagi political asylum launa ba hona khibani adum oirama UK na political asylum ge ayaba pirak trifauba India na Sheikh Hasina bu matik chaba support tawgani haikre haide Loinana Bangladesh ta hojik oirakli ba fibam ase Indiana kupna yengselle haina pau asina makhatari nakan amarom da army chief worker Uzaman na miyam da cooperation pa me haina television gi warol da fongdokre mahangna rajniti gi luchingba sing unaduna army na law amasung order gi daita lawre haina khanghankhe ningsing bayai Bangladesh ki hingsa asina maram oiduna numinini gi manungda miyoi chama gi mathakta sirakpadagi Sheikh Hasina haukiba ningthauka ba numita Prime Minister from dagi resign taukibani haire aroibada maru oiba pau
ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯂꯦꯞꯇꯅ ꯆꯨꯔꯛꯄ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯝꯐꯥꯜꯒꯤ ꯑꯀꯨꯠꯄ ꯃꯐꯝꯁꯤꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ Security Force na tongan-tonganba mafam anidagi yamlaba khulai kaya fagatpa ngamkhre. Amade President Draupadi Murmu numit taruknigi khongchatta Fiji, New Zealand amasung Timor Leste gi damak New Delhi thadokre. Hauziki oina Mami TV na sandok chaba Manipur pau matang asal lojare maka taba pau gi damak miteng taduna lebiyo.